ngasi date kuntraga mathoi ingagi thanin yaifraba tramngani panba numit asigi pungbam afaba yengaga aikoigi ngasi pangthok seriba thoram masi yunam ibochou Meitei Changangei awang lekai da leibana magi lachaba lai lining thau pakhangba amadi laisna anigi ijol hongbagi thoram amadi aikoigi Ikou Katpagi thoram masiga pangthok sabani airiba thoram masiga mari lenana Sri Yunam ibochou Meitei na mahana mahaki leigidraba ibubok Yunam tolongau hairiba aikoigi lai oikraba ahal asina mahaki khungang asigi Changangei khungang asigi oiba yana maru oiba lain thau khobuba amadi khumburunba khumburembi anigi achouba thौदांग लौबिरम सिलुंगबो इन पुबिरमदना सही लिसांग सिना सिलुंगबो इन पुबिरमबा असिदन माबु निंगसिन थौरमगा लोइनना अखोइगी प्रोग्राम असि पाइखजनिम हाइरेबा थौरम मसिदा अखोइगी युनाम इबोचौ Meitei Changangei अवांग लेकाइदा लैबा असिना मागी इबुबोपु निंगसिंगबगी थौरम असिगा लोइनना थौगल खुंगंग असिगी इबुदो एबेंदौगी थौगलोइ Kangbu akwai committee English ta harga akwai committee singi member singi mafam da mana isam samba kudol ama wena dengan dia mamong kudol tamiduna akwai hairiba asigi lain thau pakhang ba amadi laisna anigi jol hongwi thorom masida Ikou Katpagi thorom masiga mari lenana pangthok seba thorom